Maruiba Pau. Lisang sitna chathaduna lakpa realization day mikap thokpa numit na say Imphal gi Manipur College to all Manipur Students Union MSU na sinduna pangthokre. Amadi World Media Council WMC na sinduna New Delhi gi Janpat Rota Laiba Western Quarter 3rd Plenary Session 2022 Delhi mapungpana pangthokre. Pausandok na pizari. Lisang sitna chathaduna lakpa realization day mikap thokpa numit nga say Imphal gi Manipur College ki indoor hall da all Manipur Students Union MSU na sinduna pangthokre. Pisum chinga da laiba athauba singi khubam da haikat lekat tambagal unina nifuni thoirak suba mikap thokpa palan thoram MSU gi president haubizam chalamba maitai na flag chingkhatuna hodokhe ngasigi thoram aduga mari lenana MSU gi advisor TH Suresh na phongtokhibada adungai kumja inglising amaga chamapan marfu gi matamda MSU na mang thaduna Manipur da lona changsilakpa mitop sing asi masa masa gi maramdamda halhangadabani haiduna go back foreigner haiba iho ama changsenke Ihaw aduda mahiroy ani potsangbam premananda amadi huidrom loken nongmayna paduna laikide hariba mahiroy ani asibu ningsingduna MSU na chahi kudingi April 13 pu mikap thokpa numit haina palan tawduna lakpani haina Suresh na phongtokhe. All Manipur Student Union na lepalaitna sahi kuding ye kogi 17 April na sibo realization day mikap thokon numit haina pangthokuna lai andak sai asiga nithurak suba kogi thoramasi nasi mafam sida koi laikhidraba kogi lamjing diramba kogi yamba ni singjaba na pangthokuna lapani hokhiba 1980 da thokhiba Manipur foreigner issue da maru oina Manipur dagi yalong missing bukananaba indigenous people sing bukananaba gidamakta sanction khiba MSU gi adugumlaba khongjang adu da thawaina pothapi khaba anibu akoina ngasi paw nising dun lakjawni loina na Manipur government amadi MSU ga yana khiba chukti adu ngasi pawba Manipur lengak nasu implement mapung phana tawdabana maram morkanda ngasi pawba lepa leitana yellow missing da indigenous people sing da socially politically amadi economically threat oiba yaba mawngda mitok mian chama ama haijalakanda mafam sida aikoi segang dun leisela iba mayam ase koi matam chana government su asi yengsimbam thoi Ngasi World Media Council WMC na sinduna New Delhi gi Janpat Rota Laiba Western Quarter 3rd Plenary Session 2022 Delhi mapungfana pangthokre. Reawakening our spirit of oneness haiba hiramda pangthokiba ngasigi thoram aduda WMC Central Executive Committee gi President Haigruzam Navasyam Vice President Waidhan Singh Delhi Unit ki President Dr. Nomaitam Manichandra Singh, Manipur State Unit ki U Kunjo Singh, Nagaland Unit ki General Secretary S. Sanjoy Khaba, Maharashtra Unit ki Pritam Konsam, Assam Unit ki General Secretary I. Hari Singha Amadi, Dr. Nimai Luwang, JNU ki Professor Bimol Akoizam na Saruk Yake, Functional President na Mayra Chukatuna Thoram Haudoke, Matung WMC के members सिंह ना हो इमा हाइबा सही इसे सक्तुना थौरम मखा चथके welcome address na WMC Delhi Unit की Arts and Culture Secretary TH Samitana PK Amadi keynote address na Delhi Unit की President Dr. Nomaitam Manichandra Singhana PK थौरम का मरी लेना मियोई कैना वांगांग की World Media Council Central Committee के Vice Chairman Dr. K.N. Chana India के कोनुंग असिदा 3rd Plenary Session असी पांगथोक पंगंबसी ऐकोगी ओइना लाइबक फबनी हाइके WMC na maitai gi oiba ST demand fangdri phauba miam hupna hotna minerasi haike thoram aduda culture gi oiba thoram kaya su pangthokhe
मसी WMC दिल्ली यूनिटी वाखलोना दोरपासी अदोरना चाथोक्सनाई ओदोरना नादी वाखलो खेले हाई नीचे मरुपा ओजासी तसेना मणिपुर की ओरगछु कासाई की ओरगछु ओजाई की ओरगछु ना अगोदी WMC का आई शाना WMC दे भाषाने मनोया दिल्ली की लंदन शिका लजीवा लुक अतुशो आया कोपनोना पुरंदरोना हन्ना हन्ना नोलुचना हाजी मधुदी WMC का अखोई सरुप जाननसी मरंदी WMC की वाखलोनी मालेंद्र मेरीबा मैत्री कुटुंबक से अखोई अनंत ओइबा वाखंदा अनंत ओइबसी असिनी वाखलोनमा अखोई फनबो होले ngasi Manipur ge tongan tongan ba church singda Christian singna Easter Sunday ge thoram lining laison ga loinina pangthokle Anish was the Baninic pastor, Reverend K. Moses. I used to salon. Dana Manjuri University DMU ge Mahiroi Singh ge academic syllabus loishindana tha asigi kunda PG third semester examination pangthok lagani haina lep khibagi mayokta ngarang university asigi VC office mamangda Mahiroi Singh na khongjang sangsin bada police ka chawna muknakre DM University ki khoisaung naraba Mahiroi Singh na University ki main gate thingzinduna VC ki office mamangda khongjang sangsin ke masing yamlaba police personnel sing mafam aduda laktuna irang adu laksinna ba hotna bada nakal anida mungnakhi amadi police ki action da Mahiroi ahum sokpadagi ambulance ta haptuna hospital da pukhatke khongjang sangsin ki ba Mahiroi manga police na khangatuna VC ga haktheng na unahanduna wari sanhanke Sungugi manung chana laiba serok thongda gari ani thengaina bada mioi ama lekhidre thodok asi ngarang numidang pung 3 minute yankairom tabada thokibani hari bike amaga 407 minute truck amaga thengjenna bada bike thorakpa mioi adu thodok thokpam da laikana ba ngamdana lekhidabani laikhidraba mioi adu Chandel district ke manung chanba Longja village tagi pawgang mang haukep apokpa pu tongam hakep kawi hari ngarang nung tilpung ani rom tabada more dagi Imphal tamna thaurakpa silver machugi Maruti van ama Imphal more lambigi senam amadi bongyang marakta laiba culvert amada accident thokpada gari aduda tonglakpa nupi ama lekhidraba nupi adugi maming hayai baby chahi yankai humdoi mapuroi bagi mingna MD Abdullah kawi soramaning lekai dagi ni hari van adu culvert ta thomjillaga lokhada tasin khibani hari ngasi Easter Sunday na lakpada Prime Minister Narendra Modi na laibak miyamda yaifa paujal pikre Jesus Christ ki pidam amasung wakhalon ningsing lobada mipam khuding manabagi wakhal lakpagal oinana minungsi pokpa fawi haina Modi na Twitter da phongdoke samasta harau nungaiba amasung machin manaw oiminabagi wakhalon makhata na purakpa oirasanu haina mahakna phongdoke
Tha asigi tang tarada press media amasung social media kharagi kuthangda asem Akash Singh apokpa asem Ranjit Laifam Samusang Santipur Mayai Lekai Imphal West District na Max Capital Investment Hairiba Microfinance Institute asiga mari leinade haikiba wafam ase yumfam yaudaba wafam ni haina JSC Forum for MCI Investor gi chairman na Mairakpam Ulysses na fongdokre Asem Akash asi MCI ga mari lainade hairagasu nakoinana yamna chawna mari lainay haibagi marik chumba document sing MCI investor singi kutta lairi miyoy asina JSC asida mahaki ijat sokpa thabak tawri haiduna JSC asigi mathakta court legal action laurakani haina press ta thamkiba wafam adu JSC ge maikai digi chingnaba laite loinana masana MCI asiga mari lainade hairabanina MCI na funding tauba firm ani kha sanjanbamda laiba Pakchaw Memorial English School amadi Samusang Santipur Mayai Lekai da laiba Season Woods Furniture asigi funding tauki haibagi document JSC gi kutta laire haike Masiga loinana JSC gi maikai dagi su MCI gi managing director oiriba Kongba Laistrom Lekai dagi ningombam tiken apokpa N Tomba Singh amadi Classic Grande manake chungmairong mamang Lekai dagi manager oina thaupuribi waihangbam Binu Debi apokpa W Nimai Singh asina investor Singh dagi yamlaba senpham kaya khongat kharga lotuna lairiba asi athuba matamda thoklaklaga investor singa unaduna waroisin ama puraknaba khanghanbaga loinana athuba matamda tholaktragadi ain gyoiba mateng lorgani amadi pukchel chauraba leiba ki thaupuriba singasu mateng pangbiu haikhe MCI office ta invest tok jaba singdagi yamna sethong kaya ama pugaraga lotuna lairiba si athuba matamda थोपीरगलगा अखोई इन्वेस्ट तौजरीबा मियोइसिंग असिगा अखोई वारोइसिल अमा पोरकननबा खंगनजरी लोइना लोइनाना अथुबा मतमदा थोपीरगत्रबदी अखोइना लोगी मते अमदी ओक्सिजन चावरबा लेबाकी थौ उबिबा सिंगी मते पांगबिनबा पेस मीडिया की खुथांग हाइजरी लोइना लोइनाना अखोई थासिगी तरादा अखोई सोशल मीडिया दा करिगुंबा MCI की तिकिनगा थबक पुमिनरीबा तोमिनरीबा असेम आकाश सिंगाना अपोपा असेम रंजित समुसंग सेनापति मयाई लेकाई उठान वेस्ट डिस्ट्रिक्ट हारिबा मियोय सिंगासिना मैक्स कैपिटल इन्वेस्टमेंट हारिबा माइक्रो फाइनेंस असिगा मरी अमता लेनदे हारिबा सी दुमफम यावदबा वाफमनी पाउगी मरक थना अतनबा ब्रेक अमलोमिनसी Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medline app download tawduna booking tawi makhataba pau pizari Manipur ge social and cultural activist Rakesh Nauremda South Asian Regional Control SARC Brilliance Award pirakle SARC Cultural Summit 2022 tha sigi tarahumdoi dagi Nepal gi tongan mafam singda pangthokhibaga loinana ngarang numit marini chatharakhiba summit adugi loisinbagi thoramda SARC sembada yauriba tongan ba leibak nipan gi mioi singna nat amasung culture bu yokhatpa yauna tongan ba fielda thabak toriba mioi singda piba SARC Brilliance Award 2022 pineba mioi humdramari khangatpada Manipur gi Rakesh Naurem su yarokhibani haukiba chahi taramangarong gi mamangdagi Rakesh na pangthorakliba Manipuri culture bu yokhatnaba amadi miyam gi aifanaba singthaningai oiba thabak thoram singbu sakhangduna mana asi pirakhibani hari
Lamlai Block Congress Committee gi member oiramba Laitam Ingocha Singna ikang khanghaudana masagi anaba amana maram oiraga haukiba April gi tang 16 da laikidabada Manipur Pradesh Congress Committee MPCC gi President Kaisam Mega Chandrana luchingduna minute ani tumina leptuna awaba fongdok pagi thauram ama ngarang Congress bawanda pangthokre Telau chana dagi Laitam Ingocha Singna khanghaudana laikidaba ase Congress Party gi natana Manipur miyam gi kathok pagi lamda thabak tawramba saknairaba luchingba misak ama mangjabani haina lowbaga loinana laikhidrabagi imung manungna nanghauriba awabada su thamoi sengna saruk yazari amadi laikhidrabagi thawaina isorgi nakta santi oina ingna chikna leiruba oirajisnung haina thawnizari haina cherot amada hairi Philippines ta tropical storm na maram oiduna laikhidaba migi masing chamaga kuntra henkre hairi emergency crew singna nonglai nungsita mafam Khangkidraba miyoi kaya fangnaba thibagi thabak kana chathari mamang chayolda laibak adugi mayai thangba lamdam singda tropical storm Megina akanba nong tahan kiloinana pak sanat landslide amasung ichauk thohan kibani nong amasung khudong thiningai oiba laibak lehauna maram oiduna rescue operation chathabada chauna apanba piri hairi ngasi fawbuda miyoi lak ahum hena safagadaba mpham singda puthokre haina authorities singna fongdokhi Philippines ki Central Island da hokiba December thada safukan ba typhoon phibam thina sokhanduna miyoi chamri hena sikhiba thodok adugi matungda laibak aduda tropical storm Maggie amuk lakpani hairi Aroibada maroiba paw muhana Lisang sitna chathaduna lakpa realization day mikap thokpa numit na si Imphal gi Manipur College ta All Manipur Students Union MSU na sinduna pangthokre Amadi World Media Council WMC na sinduna New Delhi gi Janpat Rota Laiba Western Quarter 3rd Plenary Session 2022 Delhi mapungfana pangthokre Poni TV gi nungtil gi pawmit yang tabiri ba singbu kurumjari